SKTVꯅ ꯉꯁꯤꯗꯒꯤ ꯑꯅꯧꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯃꯥꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯅ ꯂꯧꯔꯛꯀꯗꯧꯕ ꯔꯣꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯐꯕ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯥꯎꯁꯦ ꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯗꯥꯏꯇꯁꯨ ꯂꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯁꯨꯅ ꯇꯥꯔꯤꯕ ꯁ꯭ꯇꯦꯠꯁꯤꯗ ꯃꯦꯁꯦꯖꯁꯦ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯑꯣꯟ ꯄꯨꯝꯅꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯁꯦ ꯏꯪ ꯇꯞꯄ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯗꯨꯅ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯥꯏ ꯄꯥꯛꯄ ꯏꯪ ꯆꯞꯄ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯗ ꯃꯁꯤꯅ ꯑꯆꯧꯕ ꯗꯥꯏꯇꯗꯨ ꯂꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯉꯁꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯑꯅꯧꯕ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯃꯥꯒꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯆꯪꯁꯤꯜꯂꯛꯀꯗꯧꯕꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯌꯥꯝꯅ ꯋꯥꯔꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯝꯄꯤꯇꯤꯁꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕꯁꯤꯗ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯆꯠꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ SKTVꯁꯤ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯑꯐꯕ ꯄꯥꯎ ꯑꯣꯏꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯁ꯭ꯇꯦꯠꯁꯤꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣꯜꯕ ꯇꯧꯕꯗ ꯑꯗꯨꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯐꯕ ꯊꯕꯛꯀ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯆꯝꯂꯕ ꯄꯥꯎꯖꯦꯜꯁꯤ ꯄꯤꯖꯕꯒ ꯑꯩ ꯁ꯭ꯋꯥꯏꯗ SKTVꯕꯨ ꯇꯨꯡ ꯀꯣꯏꯅ ꯁꯥꯡꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯄ ꯉꯝꯕ ꯇꯤꯝ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯔꯤ꯫